Bengal gi Khanongpok thangba saruk tagi haurakkiba cyclone Mahasena Manipur gi mafam kayada amang ata thokankhre. Inergi hayang pangthokadaba mikhal gi mathau tawgadaba personnel sing magi polling station sing da thungnakre. Amadi Manipur gi oiba issue kayada hanbalaitana thengnagani haina MSU gi president Peter Laisram na haikre. Miyang tabiri pa pumnamakpo taram na oksari haujik mapung oiba pau pijari. Bay of Bengal gi Khanongpok thangba saruk tagi haurakkiba cyclone Mahasena numit kharani gi mamangdagi Manipur yauna wangnongpok India gi state singda amang ata thohanduna lakli. Ngasi ayuk pungda kilometer humudra mangarom yang na sitkiba nonglay nungsit asina state asigi tongan mamafam kayada amang ata thokankhre. Imphal East ki top khongnang khongda yum taruklom amang ata yaukre makhoi singadugi manungdan ingthaujam tombagi yum makhong yauna mathagi saruk pulap humkhiduna pukhibada natana thangnaba yum singda tasinbadagi amang ata thokki. Amang ata thoklaba yum singda kendragi MLA nahakpam Indrajit na yangsunkhre. Amang ata thokpada yauriba ahanthem ongbi betumbigi machanupa Dayanandana makhoi gi satki yumgi mathakta khanduna leiba charuk khangaudana silakpa nungsit aduna humduna pukhi yumthak phakhiba aduda concrete ki pillar amaso phuktuna pukhre haiki. Nungsit si tapna dilai ba ham bai diko ada habet akoina nungsit lai na habet thoye ngum subsan gre pulap bak tok subsan dum pukhat kre dum pulap oina ado mati sidam ta hawre ado mati ma som ta ri pillar je mai san to bune atai loi ma hap loi ma koli dana kon ba je mai niklak podo ana makha du pura phop lawga chingkhat kim ne pla Yumgi saruk humdoktuna pukhrabi ningthaujam ongbi kumarina angangsing tumlingaida yum pulap humduna pukhibadagi tangai fadana tata gari amada changjafam lauduna lairi yum masigine haiba karisule heudre haiba yare government ki maikaidagi athubada yum sanaba mateng panghaningi haiki. That no, she's in a mamma get laga yum paga heta, matang lako, and imong of using of some mongal tangai nandova, Gentorogi mapa whatever. Hun town gets a cut tangang of being the kangasang by almost of Yotogana. It out never name heta. You am the hodre, you mamta, Loipai, Piron Ganakan or Hata, how is it lawyer Gadiga? But I'm Loipai as a Hanijing, as you can see, Sarkan, Sibi, Quaven, Sibi, the Katang Mang, Taivik, Sarkan, Tang Chang. Ngasi ayuk sitkiba akan manonglay nungsit aduna luang sangbam Imphal East District manung sanba Yorbong Khul Thongju Part 2 Khumbong Singjamai amadi maglang na singba mafam singda su chawna akaibe pikhi hairiba mafam sing asida yum humdokpa uwa tekpa kaya yauki. Imphal East District manung sanba Pangai Huidrom Kuntrakpam amadi nongadana singba tongan ba mafam singda amang ata thokankhre Pangai da Kuntrakpam na Bakumar Kauba miyoi amagi fit chama yangkhairom sangba yengon ama nonglei nungsit aduna humdorakpada manakta nong thuptuna leibi mahaki apokpi sokre. Imphal West ki lamsangi akoiba amadi haurang saban maning lekaida yum amadi uwa kaya manghan takhan khre hairi. Nilakuthida laiba Abian House ki Oksu haiba mafam aduda laiba yen gi farm ama chawna mangata thokankhre thodok aduda mapung marai pharaba yen chamangarom sire farm gi saruk ayamba humdokkhre farm aduda laiba yen machinjak semnaba mason yauna atai potlam kaya amangata thokkhre farm adugi mapu chongtham durbatara khabana phongdorakpada ngasigi amangata thokhiba asi punna lupa lakh tara mangarom gi oigani nungsit asina amangata thokhankraba mahakumba farmers singi damakta laiba ki maikaidagi angaba mateng bihanningbagi apamba makhatana phongdorakhi. Akoi khudong thiban nangiba yense ngasiga 44 days di haying the marketing to already plan lejerabani aduga sizes na 2.6 kg average level government the hining baji as a akoi gi hatung da horiba entrepreneurs sing natra mokoi gi pukning thogot pibo oina mokoi bu impress tawna ba natra mokoi gi pukning haksang thogot pagi oina masida sam yamba yamda government gi side gi sam contribution khara pibi regadi yamna thankful oigani ne khanjai.
Phaknung makha laikai da leiba PIN Sans Agro Enterprises ki sangsing humdokre kangsup singda amadi phayeng dasu nonglei nungsit aduna yum yauna mafam kaya amanga ta thohankre ngasigi akanba nungsit aduna Scotland yungba BSNL gi microwave tower tekre masina maram oiraga mapalamga pau phaudok phaujin tawpada khudongja ba mayok nare atopa pambai ama thiduna apanba oidana ba kan honari hairi Sigi tang tara mangada sitkiba nonglai nungsita kumbi kendra gi manung sana mangata thokraba amadi asok apan nangkiba mafam singda kumbi kendra Progressive Farmers Association gi miyoi singna koina satuna yengsin magaloinena sel gi mateng pangkhre association gi secretary El Gopen na makatana kendra sigi manungda mangata thokiba sing mateng pangkhigani awa anata kiba sigi mari lena ba authority gi maikai de kisu athuba matamda mateng pangbiyo haiki Sigi tara mangagi nonglai nungsita uzaw amatek padagi lai khidraba kaksing wairi senapati lekai lairam parengdagi yengkhom nungsi tombigi imung manungda Manipur lenga ki Relief and Disaster Management ki Additional Chief Secretary MD Hussein Khana DC kaksing gi kuthangda lupa lakh mari ki mateng pikre MD Hussein na mahosagi oiba khudong thiba thaudok asida awaba taraba imung singdasu khudak ki oiba chana thaknaba potlam sing piba haure asok apan nangkhiba pumna makki sel gi tengbang su athuba matamda pinaba hotnari Amaromda DC Nelenthang Telena handaki nonglai nungsit aduda kaksing district ki oina lana yum chani kulom sathina sokhan ki yum lisinga machani marfuna khara sokki community hall laikol kaithel sangtara manga mahi tampam sangtara manga romso manga ta thokki hojik phawbagi oina district asida lupa lakh anirom gi tengbangi polam yanthokre yum ati akai ka henanang krabesingi ahanba tangkaki oina masa gi bank account ta paisa hapnana ba thorang tawre haiki Nonglai nungsitna maram oiduna kaksing palel kumbi moirang thinungai amadi NN service yuremam tamna puba ISTB network ki optical line tatpana maram oiduna hariba mafam sing adomda network asigi program sing phangan mangamdre athoba matamda mahausa gum program sing yenghana bohanari masigi dama viewers singna waro bidana ba network asigi maikai deki khanghalli Hayang pangthokadawriba ina Manipur Parliamentary Constituency ki mikhalda mathau tawgadaba polling personnel sing magi polling station singda thungna khre loinana hayang vote thadanana bagi sem saba hokre Apunba voter lakh mapal lising kunipan chatruk kuntaruk na polling station lising machahumda ayuk pung taret tagi nungtil pung mari fawba vote thadanagani hayangi mikhal asina mirep taramathoi gi marai baglep lagani Imphal East District ki oina mathau tawgadaba official sing DC complex tagi ayuk anganbadagi khongsan bahauki Polling personnel sing thadok na bahana bada porompat crossing dagi DC office tabalambi thingjin khibadagi mafamadada miyamgi chathok chasinda apanba oiki Imphal East ki oina apunba polling station samri kuntrada voter lakh ahum lising ahum na vote thadagani Yaskul Assembly Constituency gi apunba polling station yankhai mangada nupi ngaktagi oiba polling personnel singna mathau tawgani amadi person with disability ngaktana lamlong higher secondary da mathau tawgani haina Imphal East ki district election officer Dr Rangita Bali waikhom na phongdokre wafama singasi Imphal East ki DC office ta pangmising unaba amada phongdokkibani mahakna makhatana pangthokadawriba election sida irang thokan ba yaba mapam mapan amadi critical oiba polling station kunmari khandoktuna thamle critical oiba polling station singda webcast tawbaga loinana micro observer amamamna mathau tawgani ahanba oina Yaskul Assembly Constituency gi apunba polling station yankhai mangada nupi ngakta oiba polling personnel chani humbudra mangana mathau tawgani model polling station oina wangkhai Lizard Library polling station 18/19 da oigani mafamasida mathau tawriba polling personnel sing nupi oibagi mathakta ngaksenbagi thabak tawriba security forces singsu nupi ngakta oigani Wangkhai Assembly Constituency gi polling station number 15/32 Lamlong High Secondary asida person with disabilities singna mathau tawgani loinana Imphal East ki oina election asida person with disability lising machamanga sutna tare na vote thadagani makhoigi damak wheelchair transportation brand guide book na singba pomna makki khudong chaba pigani miyamna election asi santi oina pangthokna ba hotna bada mateng pangbiyo haiki
Handaksi ECI advisories ki matungina no voters to be left behind, then accessible election hari basiki motto siki makha da koina we give lot of preference to the persons with disability voters and hari ba PWD sing sibu hayeng vote hada ba matamda nuaina gi tamakta we are arranging wheelchairs for them mogi tamakta koi transportation facilities provide tawdori visually impaired voters ki tamakta we are providing them a braille guidebook makhan mathen mayam ama koina koi gi activities mayam ama koi tawjagadori. Paumising una baduda saruk yakiba Imphal East ki SP Jogesandra Haubizamna Imphal East ki oina apunba polling station Samri Kuntrada bothada nagadaba asida polling station Samatarani thoida Central Paramilitary Force CRPF amadi BSF siznagani lemhauri besing asidana State Police IRB amadi amarna singba siznagani district asigi oina hena khudong tiningai oiba polling station mapanda armed section ani aduga khara khudong tiningai oiba mafam kunmari dana armed section amamam thari lemhauri besing dana normal armed personal taruk na mathau tawgani masigi mathakta reserve team tara amadi ehenbo ina commando team kaya sizinagani law and order kahendana election asi santi oina pangthokna bohon abada miyamna angaba mateng pangbiu haina phongdokhi kanamatana law and order da problem amta tawidana ba machim tasu appeal tawningi aduga tek takaidana hayengi election sida mafam khudimakta Imphal East ki district ta loinamak asoy ngam tang yaudana chaliba polling party police personnel loinamak fajana pangtokani habse ya ki thajabani Imphal West District ki oina su assembly segment tara humdogi polling station samanga kunmari da mathau tawgata ba polling party amadi security sing magi polling station sing da thungna krai DC office complex Imphal West gi polling personnel singani henmana ayuk tagi polling station sing da khongsan ki CRPF sanipal nupi police samayang khaitaruk civil police lisingani chatruk nipunipal amasung kutlai paiba police personnel lisingama chatruk yang khaini thoi ngak senbagi thabakta sizinari Thobal district ki oina assembly segment ahum da hayeng mikhal pangthokna bagi damak personal sing yauna khrei lelong Thobal amadi wangkem gi apunba polling station chamatara nepal da apunba voter lising marfutra taruk subna kuni thoina bothadana gani assembly segment amamam da women polling station ani model polling amamam yauri normal oiba polling station sing da asai amana luchingba police personnel taruk mathau tawgani kudong thiba thokpa yaba polling station sing da police amadi BSF sing mathau tawgani hairi Bisnupur district ki oina su hayang pangthokadawriba ina Manipur parliamentary constituency ki mikhalda mathau tawgada ba mari leinaba official sing amadi security personnel sing district mini secretariat DC complex tagi khongsanduna polling station sing yauna khrei hiram sida pawda mama Hello. Assembly constituency taruk leiba Bisnupur district ki oina ayang pangthokadoriba taragatare suba lok sabha mikal asigi mathau taba polling station sing da sikadauba polling personnel yauna khoi gi presiding officer sing asidagi hauna magi marilena ba polling station sing da chadana bi mukta CM sabha hore pangthokadoriba election asigi matangda karama bongda sinlang libagi apunba voter masing kayana hairiba khalasida vote thadagadagi habi matangda DC bawona one inner parliamentary constituency of Manipur is going for poll. There are 228 polling stations covered by 6 assembly constituencies in Bishnupur, which will be going for poll on 18th April, that is tomorrow. The number of voters is around 1,69,974, and this time we'll have 40 polling stations which belong to Bishanpur Assembly constituency will be manned by all women polling personnels. There will be one model polling station for each assembly constituencies. That means there will be 6 model polling stations for the whole of district. The total number of PWD voters is 868. All of us have done a very hard work. All the teams which are there, all the AROs, the police team, the officers, they have done very hard work. So their central paramilitary forces are also there. Our police team is also there on the job and to ensure that a peaceful election is conducted tomorrow.
We also urge all the voters, whether male, female, young, old, person with disabilities or transgenders, to come out and vote and to decide the future of our country and to discharge their responsibility. So I'll urge all of them to cast their vote tomorrow and come out to vote. ICTV News की दमा ज्ञानेश्वर युंखाइबम बिष्णुपुर DC Complex बिष्णुपुर Hayeng pangthokadoriba inergi mikhalasi Bisnupur district ki oina asoi angam thoktanaba district police na chaksal thorang lokhatpa haure district asigi miyam na democracy ki wahan thoklaina bot thadabidina mikhalasi free and fair ohensi haina Bisnupur ki SP Hobson sapamna appeal tawri mayam da district police ki taraptagi appeal amtang tawjani election process asi yamna free and fair oiba yamna shanti oiba mawngda pangthok si hainaina general public mayam da aina appeal tawjage aduga karimba soiba ngamba yaudana ba district police su angamba akoina sem saba thorang lokpa lojere Hayeng outer gi oina polling station tara mapalda mikhal hangadawriba asigi mathau tawgadaba polling personnel singsu masa masagi polling station singda yaunakre Senapati district gi oina polling station tara mathoida voter listing amaromna hayeng bot thadanagani polling station singda henba security sing mathau tawbaga loinana micro observer Nepal sector magistrate mapan mathau tawnana ba sinakre Manipur ki oiba isu kayada hanbalai tana thengnagani haina MSU ki president Peter Laisram nangasi kuntrama palsuba realization day mikap thokpa numit ki thoramda haikre ngasi MSU na sinduna singjamai chinga mathak pisum chinga machada pangthokpa thoramadada lamda masidagi mitop miyan cha tanbagi ihauda lisinga machamapan marfuda laikhidraba thamoiban sinam laikai dagi posangmam primananda amadi isoktagi huidrom lokendro anibuning singduna hekat lekat tamki Pisum singa masada pangthokpa thoramadada lamdam sigi tongan tongan ba mahiroi lup singi lusingba kaya su saruk yaki President Peter na makatana mitop miyan chagi isuda thawai katkraba lamyan baluchingba kaya bo MSU na kauba laite Manipur gi isu kaya da MSU na mangzil thaduna lakle makatana su hanbalaitana thengna khigani haiki Kanjanaba have say hoidi any government lakpada hoidi sina mang thagani aduga citizenship amendment bill sita natabida any x ko y ko z ko bill lama indigenous ma'am sibu muthanna bagi lakbal khudimang emsuna loi thengnagani hariba 1990 gi issue se citizenship amendment bill gi issue gadi pra ona tainaba matamam da khoi kanjanaba tawgiba issue adubu citizenship amendment bill na immigrant ma'am si pusalaga ona tainaba mongdo ina pusalakpa MSU ga MOU sign tawnogiba lairabawda usitaba dawna sumai tawraiba sigi ma'am singse any government lakpada MSU na hariba citizenship amendment bill natraga any bill khudimak MSU na chanaba yaroi habse oppose to we habse medai thongda thamjari Tungda mahiroi kayana lokendro amadi Premanandagi photo puduna pisum how ground phawba rally ma chatpaga loina na miyam gi oba mifam masu pangthoki mifam aduda UCM gi president Sunil Karam Jelangnu Union gi president Ambo Kamai Neso gi general secretary Sinam Prakash MSU gi president Peter Laisram yauna miyoi kayana saruk yaki Laikhidrabagi imungda chamba khodol potpiduna ikai khumnaba utpaga loina na minute ama tumina leptuna awaba phongdokhi Kuki NP Manipur gi president mangsa hokipna ikoi amato ina punsinaduna mikap thokpa matam oire haiki wangang khibesing na phongdok na khibada Manipur gi mahiroi organization sing unity laina bahotna bachangi isu kaya da punna satmina si igi mari oirabasu country amadagi lakpa miyoi singdi lamdam sigi mi oina lawba yade Makhoi ba changjap pham pibi ganu India gi miyamna wangnong poki miyoi kaya da nungsiba mityengna yengbide haibasi sanglaba chahi kaya gi rajniti na utle Right to freedom lahende haiba wafum kaya phongdok nakhi UCM gi president Sunil Karam na lamdam asida mitop miyan cha kaya lepalaitana changsilakle Manipur imagi damak lepalaitaba ihau hauba matam lakle mahiroi amadi ima ibel kaya na ireiba ki yaifanaba khongjang kaya hauba matam oire haiki North Eastern State Tarek Dasida Masida Yiniba political objective Lamdam Sina Laiba Mongolai group singse mainland India Sina Mahut Sinjalan Ba Haibasa Saying
हुंद्रा की जर्नी दा इंडिया में है मणिपुर लोकसन की बदी खन बाहोरे तोंगान राइटर क्या ने इकिबा नॉर्थ ईस्ट सिदा इंडिया में तिलंग मतुंगा लीडर क्या ने इकिबा वाफम रिकॉर्ड नसी दे कोई फोंग लखम हमें सेन तु मयाम थादा हलो इथक इरादा तहलो अदिगी मटुंगिना सेन थादा रकदा मखोई मसे लोसिदरसनी aduna maro warkana ikana subsidy pigadabani military mayam thada rakana miha nipon port naiba torakana notice niam singase hingba ngamdana gi pambai magi damta military force mayam ka thajan gadabani habase chimek sena ibiori political dilution habisi kana kana adam men in india da laiba national party mayam singse north east da laiba mayam singta political parties mayam thajan ba regionalism gi adu wakal loja nanda hanba sadun ba yada da da adu laba national party kayam ka thajan gadabani habase asi political dilution yori Tungda nimit asiga mari lenana blood donation camp amasu pangthoki MSU District Committee Jiribam na su kuntrama persuba makeup thokpa nimit thauram Jiribam gi babu parada laiba union ge conference hall la pangthoki thauram aduda JC ILPS Jiribam branch ki chairman Mutum Hemanta Mangang MSU District Committee Jiribam gi president Y Sanjeev MSU Mayaloi sangi vice president Makak Mayum Hakim Manpak Jiribam branch ki convener W Dinesh Maitai su saruk yakhi laikhidraba mahiroi luchingba singi mafamda lai sukatuna ikai khumnaba utki Imphal West Commando na ngasi Dharmasala MJ Avenue amadi Major Khul area da thiba humbagi thabak chathakre SP Operation AG Sharma gi midyang makhada chathakiba operation aduda miyoi chahum humpu manga verification tauki miyoi 18 masagi saktak se puthokpa ngamdabadagi City Police Station da makhata na thiganaba sinakre haidi Imphal East Narcotics Cell na thasigi taramari gi numidang wairam pung mangarom tabada Mantri Pukri Bazar da achak awok sing sector bada drug lalon ba miyoi ama fare Police Department ki PRO gi cherol amana phagal aba miyoi asigi maming Saimul Haq Chaudhuri chahi 38 apokpa Abdul Jalil Chaudhuri Assam ge Kasar gi Nutan Ramnagar Part 5 tagi haujikna lelong lomanga de leibini hairi mangonda gi WY tablet samanga marfu phangle hairi marak thana ten me break matang luxury Paradise Para Fruit. Paradise Para Fruit. Have a sip and feel the difference. Welcome to Food Wi-Fi, the fastest food delivery app in Imphal. There's no minimum order. That brings the tastiest food in your neighborhood right to your doorstep. So you can order for one or for many. A well-trained delivery team will satisfy your hunger in no time. Download the Food Wi-Fi app now. Panthoibi Constructions, a subsidiary of Panthoibi Housing Finance Company Limited, presents Panthoibi Green Home, the first of its kind residential group housing project. Panthoibi Green Homes will mark a future of modern living in the state of Manipur. Come now and register your consent of interest to be a part of the future living. Panthoibi Housing Finance Company Limited. Admission open at BYS and BYS BMT for class 10, 11 and 12. Second position, logirappa BYS na tung mating pangbiri. BYS ki thesis se kin thakpada masam na kanai na khale. 2018 sida aina mai papa ko matlab se BYS BMT ki faculty sing yam jam mating pangbiri. Maruti Suzuki Arena brings you the big new WagonR. Stronger on looks, stronger in character, stronger on the outside, stronger on comfort, stronger on technology, stronger on performance, stronger on safety. They drive the big new WagonR at our Aston Motors showroom located at Jingbirong, Imphal West. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiyu Ima pirol syrup natra suba khatana yaroi aduna pirol singda comfort tinglibani
Haujik makhum tangkai ma hairo aduga t-shirt lupsillo masigi step macha asina higi langsingbu phajahanduna machu mamen su thokhani adudi comfort na torisi karino fajanaba amasung machu mamen thohan mani comfort after wash apikpa khongthang achoba thabak Panthoibi Villas. Everything you need to call it a home. A gated society with 24/7 security. Elegantly designed villas. Book now. Panthoibi Constructions Private Limited, a subsidiary of Panthoibi Housing Finance Company Limited. Taurangbam Laikai, Oripok, Impal. Breaking the Taram Noxari, Makataba Pa Omuk Pizari. Rems ke Nursing College ke Girls Hostel ge ayamba saruk ngasi ayuk pung tara makhairom taba matamda mai jakre Manipur Fire Service amadi State Disaster Relief Force Manipur ge personnel singna mai kanbagi thabak chathaki mai adu karidagi horakhibano haiba haujuk phawbagi oina khangba ngamdre mafam aduda Rems ki Director Dr Santa Rems ki Superintendent amadi Lampel Police ki kangbo ama laktuna yangsin ki Hostel ge ayamba saruk maina tumna chakre hostel la laiba mahiroi singna dental college da class yawa jat khringai da mayadu hostel gi maning thangba mai kai de ki horakhibani haide mai chakpa adu da pochai kayam yamna mangkhrabage habedudi chapchana khangma ngamdre mai chakpa adu da asok apandi mata yaukhide Thasigi tara maridagi kun phawba jathagadauriba fire service week thoramgi sarukama oina fire substation thawbal nasu thoramasi khangabokta laiba wisdom foundation gi campus ta pangthokhi thoramaduda fire service headquarter gi sub officer ke Surchandra fire station thawbal gi OC M Jayanta schools ki principal L Sobasu saruk yakhi Talui Kharnga Room Self-Help Group Federation Sinduna Minini Sathagada Batare Laksoba Okrol District Thaki Janam Kumhai Ngarangdagi Talui Khulda Haukre Kumhai Asida Janam Yonba Potfam Taramanga Yauna Puna Potfam Kunmanga Hanki Hogdopagi Thoramda Nagaland Gi Department of Law and Justice Ki Secretary Kharnila Z Koja IFAD Gi District Project Co Director Oiramba Taisix Basum Amadi ADC member Kapangpam Jimikna Singba Saruk Yaki Tharamga Mari Lenana Talui Kharngarum Self-Help Group Federation ki chairperson Ningsimlana Talui Khulda Apava Makhal ki chanam Arangkaina Puthok Pangamgada Balai Haulai Adubu Khunja Singna Matik Saba Training Amadi Lenga ki Mating Phangdabana Paksanna Puthok Pangamdri Haiki Talui Resang Youth Club ki President Kahangpam Basumna Khul Asigi Naharol Singda Lengang Namating Pibirabadi Manipura Chaba Ongnana Bachanam Khul Asidagi Puthok Pangamgani Haiki Makhal Kudingma ki Thabak Sunanabagi Sinmi Pinanabagi Service Officer Mangasidagi Uripok Torangbam Laikai the Hangdokre Sangai Service Haina Mingthonba Private Pharmacy-na Lanai Yumgi Amadi Atopasan Pham Kudingmakta Khosumal Piraga Nekpagi Kudong Chaba Piri Ngasi office asi hangdopagi thoramda Manipur University ki Assistant Professor Dr. Jinglan Maisnam CAU ki Professor Dr. Phurai Lakpam Ranjit Sharma su saruk yakhi Service asi ki Managing Director L Krishnadev na Service asina mi leitabagi awaba kokhan batana tana yelaumi singda thabak phangdabagi awaba kharadi kokhan mangamgani nomagi nimita pung ama natraga asidagi henbagi thabak sunanaba sinmi nekpagi khudong chaba pigani Service asida thabak tawriba sinmi khudingmak masa masa gi saktak se mayak sengna officer se dalaigani kanagumana sinmi singda mipaiba pokpiganu miyamna su yelaumi singbu pukning thogat piba oina service asiki kanaba lawbiyo haiki Thasigi Tangtarama Thoida Pangthokiba Outer Manipur Parliamentary Constituency election gi Churachandpur District ki 59 Saikot 60 Singhat amadi 58 Churachandpur gi EVM machine thamba strong room Thasigi Tangtara humdogi ayukta Churachandpur gi DC amadi observer yauna hangdoki bathawongbo yaningda ba phongdoktuna Naga People Coordination Committee na ngasi ayuk pung taruk dagi hauduna Naga tabalam singda poster campaign chathabaga loinana ngasi ayuk pung tara dagi numijung ba pung tara ni thoi phawba Naga tabalam singda lalol itiki thabak lepkhre dukan singthong hangna khidre khongjang asi hayeng su chathagani haina Naga People Coordination Committee na media da phongdokhrabani
Hayeng pangthokadawriba inergi mikhalda film ge artist singna political party amatada sogatpa leite kanagumba artist kharana sogatpa yawram labasu madu maranai oiba wafam ne haina film forum manipur na phongdorakle lamphel da laiba forum ge office ta pangthokpa pawge mifam amada forum ge chairman S Mangol Jauna kanagumba film ge artist amana kanagumba party amagi election campaign chathaba tarabasu madu maranai ge oiba khongthang ne film ge artist amadi thomi kuding maki mahot silaga chathaba khongthang nate ngarang kharaman kaithel da BJYM amadi film ge artist singna BJP gi campaign chathakre haiba pau ama media da phongna rakliba asida artist Boniam Thoksom na artist singna BJP bu sogatpo aina phongdokhiba wafam da yawriba artist sing haiba wahi asina council liba asi artist khuding mak pu council marabasina Boniam Thoksom gi wafam asi film gi artist khuding mak ki hak manghan bani haina film forum manipur na lawi film ge artist singi authority boniam na oibenate mahaki wafam asina laibak miyam da lan na film ge artist sing bulam jing bani film ge artist sing na mana pamjaba miyoida bhot pibada forum na thingba laijade madu mahak hakni adubo boniam amadi atai artist karana BJP ge election campaign da yawraga film ge artist khuding mak pu yawbagum laibak miyam da lan na uhanba amadi pau sandokpagi damakta forum na boniam ge mathakta milyang changlagani hairi Boniamna ngang khiba tau khiba thabasing adu aran mani haibadu aikone sengdokjari film forum amadi film fraternity haibid artist singna kana gumba dolamataga party mataga political party mataga khoi mari lina jade artist sing yamna sengna lejabani aduga kana gumuna vote khomam ba yawrum basu madu marnai oina ma sesabani film forum inatraga film fraternity gi mohut chilaga representative oina satpanati haibo wafam si thamjari Amarom da Boniam Thoksomna BJP ki election campaign chatpata film forum Manipur gi minglau khibelaite haina Boniam masana sengdorakli lawbogi sumaram chade mahak masage apamba aningmagi makhada democratic right adu sijinnabani maramaduna film forum Manipur amadi atai mari lenabasingna lanna lobidana ba appeal tawre Kasamthong top lairang maningda junior dental clinic ama Manipur University ki controller oiramba T Gokul Chandra na hangdokre thoromaduda social welfare director P Deban yauna miyoi kayana saruk yakhi clinic asigi managing director P Mamolina clinic asina ngasidagi tha ama lemna layengani paumi singi oina chada kunta duna layengani UPSC na low by exam da 535 rank ta lakraba kangozam sunindronga si ghari da laiba Glory English School da harau taram na okre thoromadu da school gi management committee ge chairman Sorodoni amadi school gi oja kayana saruk yakhi kangozam sunindrona mahiroi singna lairik tamba khakna tana extra curriculum singsu yamna mathau tai haiki chairman Sorodoni na kangozam sunindro school asigi mahiroi ni mahaka school gi mahiroi singa unahanaba thoromasi pangthokpani haiki All Ziribam United Club Association amasung KRSNA Diagnostic Private Limited Ningsing Khul 50 bedded hospital Ziribam gi makhada lemna test obage thoram lamlel Khul Ziribam amasung Yawol Club Champanagar da pangthokre Sri Digambar Jain Samaj na sinduna Mahabir Jayanti ki thoram pangthokre Imphal City manungda thoram asige mari lenana khongsat amasu satki Digambar Jain Samaj Imphal ki secretary Pramod Kumar Savrana Manipur da lairiba kanglup khudingmak nungsi chanana hingmina si haiki Kaina laifam manungda lairiba miyamna lai khurum nariba laisang adugi manungda laikhidraba miyoi amagi ningsing khubam ama lairiba asi atuba matamda mari lenabasingna lauthokpiyo haina Kaina Development and Protection Organization gi president Laisram Maghana ngasi Manipur Press Club ta pangthokpa pawmisinga unabada phongdokre Parja punamukta akuna phongdokjaribsidi thura hani aribase machi hek lebak pa loinamak jaga punamuk loin kotla langthokjaraga anuba Fajara thol ke magana madine sema sarga de changi ro sena masi ya sema lai phamje sengi am jong mangi je khanbi ra ka changi ro adu khangdiri bagdi changi ra kanu sini akoi haji thi Hauzik sanabagi paw amuk pizari
Kumbi Kangjaypungda chathariba anisuba MLA Trophy 7-man aside knockout football tournament ki ngasi sanakiba ahanba match ta Sibananda 11 na chauna KFC Kaibulbu goal mari sinoda thoikre anisuba match ta Padwa Posangbamna SYC Sagangbu goal mari amada thoikre Mangarak suba Tongzalam Hangsing Memorial Trophy ki champion oikraba Lamboy Football Memorial Team ngasi Kangpokpi 109 CS Avenue da taramna okre Laikhidraba Lamboy Hangsing gi imung manungna sinduna pangthokiba thawramaduda Kangpokpi Town Committee Kangpokpi Women Welfare Organization Kangpokpi Youth Union Just Leader amadi Civil Society Organization singsu saruk yakhi Makata basana bagi pau boyan ningthaujamdagi amuk phangbigani Event number 50 meter breaststroke. Central Swimming Club Wangkai Ningthem Pukri Mapalna Punna Medal Kuntra Phangduna Kuntra Manga Suba State Age Group Aquatic Championship ki overall team champion oikre Manipur Swimming Association Sinduna Thasigi Tang Taramanga dagi unit Taranipalgi Nupa Masa Amadi Nupi Masa swimmer Sani Romna Saruk Yaduna Kumalampak Swimming Pun Complex ta Satarakiba Kuntra Manga Suba State Age Group Aquatic Championship ngasi loisan krai loisan bagi thoramda Swimming Federation of India gi Joint Secretary Y Buddhachandra Youth Affairs and Sports Department gi Deputy Director L Mohindro Manipur Swimming Association ki President T.A. Sam Sundarna Thaurambapu Singh oiki tongan ba S group ki group mari thongna khaidokuna pangthokiba championship asigi ngasi aroiba numiki pangthokiba meter samagi freestyle boys group 3 da CSC Wangkai Ningthem Pukhimapal ki ice nauba MGM MC Wangkai gi ice tel heiba madi NLM kongbagi Resina ahanbani subamadi ahum subata khre meter samagi breast stroke boys group 2 gi pangthokibadana KKDA kongbagi and Jason MGMC Wangkai gi Mahananda Thokchomamadi NLM kongbagi S Telaibana ahum se position takre pangthokiba tournament asiga mari lenana Master International Swimming Championship ta gold ani silver amalorkiba Salam Jayanta Kuntramanga Suba Sub Junior National Swimming Championship ta silver medal lokiba CSC Wangkai gi ice nauba madi nipumanga Suba Junior National Swimming Championship ta bronze medal lokiba MGMC gi Hiren Chawal Semda Thaurambapu Singna asamba khudol post sing piduna pungning thawatki Satarkiba Championship Asida Central Swimming Club Wangkai Ningthem Pukhimapalna gold taramapal silver tara bronze ama punna medal kuntra lauduna overall team champion oikibani Maharaj Grabniwas Memorial Club Wangkai Ningthem Pukhimapalna gold tara silver tara homdoi amadi bronze taramathoi punna medal kuntra mari phangduna ani suba position takre overall team champion oikiba mari overall team runners up takiba Central Swimming Club Wangkai Ningthem Pukhimapal amadi Maharaj Grabniwas Memorial Club Wangkai da trophy sing piduna pongning thawatki Ahanba MCA under 16 boys Naurem Raj Ningthau Singh Memorial Trophy gi ngasi thankiba match singda Alamin Lilong amadi UCC Uripok mai pakre Manipur Cricket Association na sinduna tha sigi tang taramathoi digi team taranithoi na grubani thongna khairukuna Hainobo ground da sanaba hokiba ahanba MCA under 16 boys Naurem Raj Ningthau Singh Memorial Trophy gi ngasi Langthabal Public Ground da sanakiba match ta Alamin Lilongna YWC Langthabal Buran Marifumapal da maiti bapi kibani match asida Alamin Lilongna tos ngamduna ahanba betting tokibada apibo over kuntrada wicket nipal turaga run sam magumpu nipal lauki masigi pakhumda anisuba betting tokiba YWC Langthabal na over taramathoi da wicket loine turaga run marifu khak lauduna match asi maiti kibani match asida Alamin Lilonggi sanaroi Zamirna wicket ani amadi run kuntramathoi lauduna man of the match taki Hainobo ground sanakiba tournament asigi atopa match amada UCC Uripokna Oscar Pongna Bazarbu wicket anida maiti bapi khre Oscar Pongna Bazar na tos ngamduna ahanba betting tokibada apibo over kuntragi manungda over taranipal ge ball mangada wicket loine turaga run humpu tara taret khak lauki masigi pakhumda anisuba betting tokiba UCC Uripokna over taramanga ge ball ahumda wicket nipal khak turaga apiba target adu yauduna match asi mai pa khibani match asida
UCC Uripo ki sanaroi Arbin na wicket ani amadi run tara taruk lauduna man of the match ta khre hayeng match leiroi tournament asigi mathangi match tha asigi tang taram panda langthabal public ground da PTCC Parsoi amadi TCMDC Thongjuga sanagani hainobo ground na Alamin Lilong amadi UCC Uripo ka sanagani All Manipur Football Association na sinduna tha sige tang taramanga dagi sathariba saliba sahi sogli singni sumna tarama pollamadi sogli singani kungi inter district transfer gi ngasi humni sanba numita tonga tongan ba district singi sanari kunma thoina transfer gi apply tawki ngasi humni sanba numit phawbada tonga tongan ba district sindagi punna sanaroi kunmarina transfer apply tawkhre inter district transfer tawbagi thoramasida L Dinamani amadi L Nabasandrana Chairman amadi convener oiduna pangthokliba inter district transfer asida member RK Santi T Kumar G Santi Sharma I Setan BM Jotin Sharma K SS Mudhusandra amadi TH Devananda Maitei mioi mapana saba committee asina saliba tha sigi tang kunma thoi phawba pangthokani Tulihan United Football Club na sinduna tha sigi tang tara taruk tegi team kunna grumari thongna khairuktuna club asigi ground sathariba anisuba TUFC Village Open Football Tournament ki ngasi sanakiba ahanba match ta NMLSC ngariya namadi Sundar FC Kathen Manbi goal amam chanaduna draw satkre anisuba match ki sanakibadasu LYC Laikhong amadi TUFC Tulihan Timbi goal amata sanadana draw satkre ahum suba match ki sanakibada angtha United na TUFC team A Tulihan bu goal amba sinoda maiti bpk mari suba match ki sanakibada YBIC Bamo Lekai amadi NFC ngarian goal ani sanaduna draw sakhi IGO oinam NYBN Naurem YMDO Hairangoi Thong TYWC Thamna Pokpi Sathariba ani Superlet PH Dharmachandra Singh Memorial Steleven Men's Open Volleyball Tournament ki semi final sangkhre All Manipur Volleyball Association gi mieng makhada Andro Maseng Pat Youth Club Andro na sinduna tha asigi tang tarani thoidagi team Nipan Grubani thongna khairuktuna association asigi ground Sathariba tournament asigi ngasi sanakiba ahanba match ta YMDO Hairangoi Thongna LYS si kasi khulbu set ahum ama amadi anisuba match ki sanakibada IGO oinamna TYWC thamna popibu set ahum amada maitiba pikre Eastern Lion Club Nongada amadi Eastern Unique Club Kameng na sinduna tha sigi tang tara manga dagi team tara tarukna grumari thokna khairuktuna ELC Nongada amadi EUC Kameng ground sathariba ahanba ipa thau puriromba cup ki ngasi sanakiba ahanba match ta Sarangpat FC na Thoi FC Sarangpat goal amba sinoda amadi anisuba match ki sanakibada Khoirom FC na Angtha FC bu goal ani amada maitiba pikre Oksu Ningthemsa Khul Youth Club na sinduna tha asigi tang tarani thoidagi team kunma thoina group tare thokna khairuktuna club asigi ground sathariba ONYC trophy gi ngasi sanakiba ahanba match ta FC Takhelna Riha Village bu goal ahum amada anisuba match ki sanakibada sector team A na FC Nongdambu goal manga marida ahum suba match ki sanakibada Opa Pungdongbamna TYC Thayongbu goal mari sinoda maitiba pikre mari suba match ki sanakibada CSY UC Salawa mari ONYC team B Oksu goal amata sanadana draw satkhi Thagasari boyai makhata nang asigi oikiba inga sagi pau amuk phangbigani Environment Director teki phangki bangasi oikiba ainga samari nungtagi pauda khwaidiki sakiba Celsius degree 38.6 manga khwaidiki ingba Celsius degree 38.9 ani Nuksita yawa ising manigi sang maximum da sada mariputra mga dasmig Nepal minimum da sada kuntramari dasmig tarit taruk oiki ngasigi nong sukibagi sang taruk dasmig taruk mari millimeter ni Hojik aroy pede maroy ba pau amok Bay of Bengal gi khanong pok thangba saruk tagi horakiba cyclone mahasena Manipur gi mafam kayada amanga ta thokan khrei Energy hayang pangthokadaba mikhal gi mathau tawgadaba polling personnel sing magi polling station sing da thungna khrei amadi
Manipur gi oiba isu kayada hanba laitana thengnagani haina MSU gi president Peter Laisram na haikre. Ngasi gi oina dia STV na pizza ba Manipuri pau matang sa dalo sinjari miyang tabiri ba pumnamak po amuka hana kurumjari.